Hi ma'am, I know you like say Chandigarh da laibani adugo Chandigarh main city da gi kilometer manga lapko ga village am da laibani ba ado ai sai da laibagi khogi mafam sigi kamai lege habado usirake aduga senior si hang bu kujatri habadi hang budi kuire aduga video thagapati koi phajana thagate ko adugo sida gi phajana thagalani ma'am. Like, share, subscribe tawbiramo mathangi update ta unaba ya usara ke kosi mufam sigi aina hojik lai se Chandigarh main city da gi 5 kilometer mo chatho e ado sai se khogi village area ni view se pra khogi kano go mani ka Manipur go mani gehu ne se kano de phau na te phau su tai ado hoji gehu tha ma tam ne hoji mo gehu ma ta ne tha nei je signa mai gi hai ra tha wa farm am mai re am di se yeng mo am ti pha se sum walking when tholak pa ne gehu nga tani ko thai je phom ta na te se gehu nga tani phom ta na te ka shine industry jam lai shine industry ne sai di industry chi marang yam kai ko adagi mo shi da marang kai je kai truck kumba tractor sigma se marang kai chile gehu nga tan se hom ji yeng dam se sai je ko factory masa adai se brick khoi ge footpath ta tha ba ko na da du gi check ko tin de kai hai dino je kon da du gi moi gi industry masa ne swai masa am dai moi industry tambe sina factory ni sina nung ngoi gi sama này có hai thì làm đó lấy về xe coi là city ngạc tàu rồi cơ cái nó coi gì building ngạc tàu rồi cơ còn rồi nó building ngạc tàu rồi mà này hay lấy thế main city đấy khá là thô cái thứ mà nó village chỉ có một mắm lấy cái view đi ăn phải gì có hay vậy thì áo trong số nó không có thọ cái đam mind refreshing cái nó ôi farmhouse that này moi sta lei ge se u sumara kain thai du de gi moi hu gi ma kha da phik mana ma sing gi mam thai ko si moi gi plantation je tha re sa nam bana tik ngak ta ne ai da ji tik tha jala ni tha na tik tha na dum ke noi du ni ai di si le se tik ngak ta ni ko si tik tha na ma kha ga khoi gi mana ma sing mam tha jala ni aduga the more production and put ko farm house nga ko tha ba mai ta re paisa pa ka mu de sman ro le ko main road tin te na le se dum ko gi town am go phang na ba ya ba lambi mu ni nang dang wa nang view ni ko sina ade ko gi sum yum da le ba kan da pena nung dang wa ram da imana ba kha pul la ga ko walking ka sap da du gi tam si su ko ani hum bar ga diap tin wa ga dum hom ni ado imana ba ga di kha lab lai na re ai ga lai mina ji nang lai mina dra du na ithan da ta re si gi u ma khong che hainau ni ko hainau ni hainau ji ma khong da ga pham ma ga slai bung ga pham ma di ap tin wa da wa ni ga se silai je ko ko gi lambi ni mai khong na pham walk tau bane pham jam thi ba se mai refreshing am moi ko ha ba di sai da sung ha lung da em da mai tholak pa dai walking chen ge sai sim hom je walking chen ma da dum hai di am na refresh way fresh air pa na oi ko fresh air fa na sit le sim hom je sida lai ge je ko khoi di nasik adagi gai lai
ꯑꯗꯨꯝ ꯐꯖꯅ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯃꯐꯝꯁꯦ ꯃꯥꯏꯅ ꯐꯖꯅ ꯁꯤ ꯌꯦꯡꯉꯣ ꯒ꯭ꯔꯥꯎꯟ ꯑꯗꯨ ꯅꯠꯇꯦ ꯀꯩꯁꯨ ꯒ꯭ꯔꯥꯎꯟꯗ ꯅꯠꯇꯦ ꯍꯪꯒꯥꯝ ꯊꯥꯕꯅꯦ ꯁꯤ ꯅꯨꯡꯉꯥꯏꯀꯣ ꯌꯦꯡꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯀꯣꯂꯦꯖ ꯇꯝꯕꯒꯤ ꯂꯩꯕꯅꯦ ꯁꯤ ꯃꯐꯝꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯅꯛꯄ ꯚꯤꯂꯦꯖꯇꯅꯦ ꯑꯩꯅ ꯊꯣꯛꯂꯛꯑꯒ ꯁꯨꯝ ꯌꯦꯡꯍꯟꯕꯅꯦ ꯑꯗꯨꯝ ꯃꯇꯥꯡ ꯆꯥꯕꯗ ꯑꯗꯨꯝ ꯃꯐꯝ ꯅꯝꯖꯔꯛꯀꯦ ꯖꯒꯥ ꯑꯩꯅ ꯆꯠꯄ ꯈꯨꯗꯤꯡ ꯁꯨꯝ ꯅꯝꯃꯛꯀꯦ ꯑꯞꯗꯦꯠ ꯇꯧꯖꯔꯛꯀꯦ ꯀꯃꯥꯏ ꯇꯧꯕꯤꯒꯦ ꯍꯥꯏꯕꯗꯤ ꯃꯐꯝꯁꯦ ꯃꯅꯤꯄꯨꯔꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕ꯭ꯔꯥ ꯃꯥꯟꯅꯗꯕ꯭ꯔꯥ ꯌꯦꯡꯕꯗ ꯃꯅꯤꯄꯨꯔꯒꯤ ꯚꯥꯏꯕ ꯂꯥꯛꯇꯦ ꯁꯤ ꯍꯥꯏꯐꯦꯠ ꯀꯃꯦꯟꯗ ꯇꯧꯁꯜꯂꯝꯃꯣ ꯑꯗꯒꯤ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯕꯗꯤ ꯑꯩꯁꯤ ꯅꯧꯅ ꯅꯝꯕꯅꯤꯀꯣ ꯍꯥꯏꯗꯤ ꯅꯧꯅ ꯁꯦꯝꯖꯕ ꯕ꯭ꯂꯣꯛꯅꯤ ꯑꯗꯨꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯑꯗꯨꯗꯀꯣ ꯁꯤ ꯏꯅ ꯀꯨꯞꯄ ꯌꯨꯝꯅꯦ ꯑꯁꯤ ꯂꯩꯒꯩꯁꯦ ꯏꯃꯛꯇꯤ ꯅꯠꯇꯦ ꯃꯥꯁꯤ ꯂꯩ ꯆꯔꯨ ꯑꯣꯏꯗꯣꯏꯅꯤ ꯆꯔꯨꯅ ꯀꯨꯞꯄ ꯁꯤꯅꯤ ꯑꯩꯗꯤ ꯑꯅꯝꯕꯅ ꯑꯩꯈꯣꯏꯒꯤ ꯂꯧꯎ ꯁꯤꯡꯎꯕꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯕꯦꯁ ꯇꯧꯋꯦ ꯁꯥꯏꯁꯤꯗꯤ ꯂꯝꯁꯨ ꯆꯥꯎꯅ ꯂꯩꯅꯩꯀꯣ ꯁꯤ ꯂꯩꯁꯦ ꯃꯣꯏ ꯃꯅꯥ ꯃꯁꯤꯡꯅꯤ ꯁꯤ ꯃꯅꯥ ꯃꯁꯤꯡ ꯉꯥꯛꯇꯅꯤ ꯍꯧꯔꯤꯁꯦ ꯁꯤꯅ ꯒꯦꯍꯨ ꯉꯥꯛꯇꯅꯤꯀꯣ ꯁꯤꯁꯤꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯚ꯭ꯌꯨꯁꯦ ꯐꯖꯔꯦ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕ ꯍꯥꯏꯕꯗꯤ ꯑꯁꯤꯗ ꯃꯣꯏꯒꯤ ꯑꯁꯤꯗ ꯅꯥꯁꯤꯛ ꯃꯌꯥꯝ ꯊꯥꯔꯤꯕ ꯁꯨꯃꯥꯏꯅꯀꯣ ꯍꯥꯏꯗꯤ ꯃꯣꯏ ꯊꯥꯅ ꯃꯈꯥꯁꯤꯗꯅ ꯃꯅꯥ ꯃꯁꯤꯡ ꯑꯗꯒꯤ ꯍꯤꯡꯒꯣꯜ ꯀꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯁꯤꯅ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤ ꯃꯣꯏꯁꯤ ꯊꯥꯅꯔꯤꯁꯦ ꯑꯅꯝꯕꯅ ꯇꯤꯛꯀꯨꯝꯕ ꯑꯗꯨꯒꯨꯝꯕꯅꯤ ꯑꯗꯣ ꯌꯦꯡꯁꯦ ꯁꯤꯗ ꯅꯧꯅ ꯊꯥꯕꯗ ꯉꯥꯏꯔꯤꯀꯣ ꯁꯤ ꯍꯧꯖꯤꯛꯀꯤ ꯃꯁꯥ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯃꯁꯥꯃꯛꯇꯤ ꯅꯠꯇꯦ ꯃꯅꯥ ꯃꯁꯤꯡ ꯀꯩꯅꯣ ꯑꯣꯏꯅ ꯊꯥꯕꯅꯤ ꯑꯗꯨ ꯌꯦꯡꯁꯤꯀꯣ ꯍꯧꯖꯤꯛ ꯁꯤꯗ ꯎꯠꯂꯛꯀꯦ ꯀꯃꯥꯏꯅ ꯊꯥꯒꯦꯗꯣ ꯁꯤꯁꯤꯅꯤꯀꯣ ꯍꯥꯏꯕꯗꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯤꯜꯍꯧ ꯆꯅꯝ ꯇꯤꯜꯍꯧ ꯑꯗꯒꯤ ꯁꯤꯁꯤꯅ ꯄꯥꯂꯪꯁꯥ ꯃꯣꯏꯁꯦ ꯍꯪꯒꯥꯝ ꯂꯩꯔꯦ ꯄꯥꯂꯪꯁꯥ ꯂꯩꯔꯦ ꯇꯤꯜꯍꯧ ꯃꯣꯏꯁꯦ ꯒ꯭ꯔꯥꯎꯟ ꯋꯥꯇꯔ ꯉꯥꯛꯇꯅꯤ ꯁꯤ ꯆꯤꯡꯈꯠꯂꯒ ꯁꯤꯖꯤꯟꯅꯗꯣꯏꯅꯤ ꯃꯣꯏ ꯒ꯭ꯔꯥꯎꯟ ꯋꯥꯇꯔ ꯁꯤꯖꯤꯟꯅꯩꯅꯤ ꯑꯗꯣ ꯁꯤꯗ ꯊꯥꯔꯤꯁꯦ ꯁꯤ ꯎꯅꯤꯀꯣ ꯍꯥꯏꯗꯤ ꯇꯤꯛꯅꯤ ꯁꯤꯗ ꯊꯥꯔꯤꯒꯩꯁꯨ ꯃꯣꯏ ꯁꯨꯃꯥꯏꯅ ꯊꯥꯔꯅꯤ ꯑꯗꯨ ꯃꯈꯥꯁꯤꯗꯅ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯑꯃ ꯊꯥꯖꯔꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯅꯤ ꯗꯕꯜ ꯀꯣꯄꯤꯡꯒꯤ ꯇꯥꯏꯞꯇ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯎꯗꯁꯨ ꯑꯗꯨꯝ ꯍꯌꯦꯡ ꯎꯁꯤꯗꯤ ꯍꯧꯕ ꯈꯣꯠꯄꯗ ꯃꯇꯝ ꯌꯥꯝ ꯀꯨꯏ ꯆꯪꯉꯤꯗꯅ ꯑꯗꯨꯅ ꯁꯤꯅ ꯑꯗꯨꯝ ꯎ ꯍꯧꯅ ꯃꯈꯥꯁꯤꯗ ꯑꯩꯈꯣꯏ ꯃꯅꯥ ꯃꯁꯤꯡ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜ ꯑꯗꯨꯝ ꯀꯣꯏꯁꯟꯕ ꯁꯤꯅ ꯒꯦꯍꯨ ꯉꯥꯛꯇꯅꯦꯕ ꯁꯦ ꯐꯧ ꯑꯝꯇ ꯅꯠꯇꯦ ꯃꯣꯏꯗꯤ ꯒꯦꯍꯨꯁꯦ ꯐꯖꯅ ꯊꯥꯏ ꯍꯥꯏꯕꯗꯤ ꯇꯟ ꯆꯥꯏ ꯃꯣꯏꯗꯤ ꯇꯟ ꯆꯥꯕꯅꯤꯅ ꯃꯦꯟ ꯑꯣꯏꯅ ꯆꯥꯛꯁꯨ ꯆꯥꯕꯕꯨꯗꯤ ꯑꯗꯨꯕꯨ ꯃꯦꯟ ꯑꯣꯏꯅ ꯃꯣꯏ ꯇꯟ ꯆꯥꯏꯀꯣ ꯑꯗꯨꯝ ꯃꯐꯝꯁꯦ ꯌꯥꯝꯅ ꯄꯤꯁ ꯑꯣꯏ ꯁꯤ ꯍꯧꯖꯤꯛ ꯂꯩꯒꯤꯁꯤ ꯒꯦꯍꯨ ꯉꯥꯛꯇꯅꯤ ꯃꯐꯝꯁꯦ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯂꯝꯍꯥꯡ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛ ꯂꯝꯍꯥꯡꯒꯤ ꯇꯥꯏꯞꯅꯤ ꯑꯗꯨꯕꯨ ꯂꯝꯕꯤ ꯊꯣꯡꯁꯤꯃꯗꯤ ꯈꯔ ꯈꯦꯠꯅꯔꯦ ꯂꯝꯕꯤ ꯊꯣꯡꯁꯤꯗꯤ ꯃꯣꯏꯅ ꯂꯧꯕꯨꯛ ꯂꯝꯕꯤ ꯑꯣꯏꯔꯒꯁꯨ ꯐꯖꯅ ꯇꯧꯔꯦ ꯃꯣꯏꯒꯤ ꯁꯤꯗꯗꯤꯀꯣ ꯍꯥꯏꯕꯗꯤ ꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯜ ꯑꯆꯧꯕ ꯈꯣꯠꯄꯁꯦ ꯂꯩꯗꯤ ꯂꯩ ꯑꯗꯨꯕꯨ ꯁꯤꯗ ꯑꯅꯛꯄꯗꯗꯤ ꯑꯝꯇ ꯂꯩꯅꯗꯦ ꯇꯨꯔꯦꯜ ꯑꯆꯧꯕꯁꯦ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯌꯥꯝ ꯇꯧꯋꯦ ꯂꯥꯞ ꯂꯩꯅꯕꯅꯤꯅ ꯑꯗꯒꯤ ꯌꯥꯝꯁꯨ ꯃꯣꯠꯁꯟꯅꯩ ꯁꯣꯝ ꯄꯟꯖꯥꯕ ꯃꯅꯨꯡꯂꯣꯝ ꯆꯪꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯠꯁꯟꯅꯗꯦꯀꯣ ꯍꯥꯏꯕꯗꯤ ꯐꯖꯅ ꯂꯩ ꯑꯗꯨꯒ ꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯜ ꯑꯆꯧꯕ ꯂꯩꯇꯕꯅꯤꯅ ꯃꯣꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯁꯤꯗ ꯃꯆꯥ ꯎꯔꯤꯕ ꯁꯪ ꯑꯗꯒꯤ ꯁꯤꯗ ꯂꯩꯔꯤꯕ ꯁꯪ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯎꯟ ꯋꯥꯇꯔ ꯆꯤꯡꯈꯠꯂꯅꯤꯀꯣ ꯒ꯭ꯔꯥꯎꯟ ꯋꯥꯇꯔ ꯇꯧꯔꯒ ꯂꯣꯏꯅ ꯎꯅꯔꯤꯕ ꯉꯥꯛꯇꯅ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒꯦꯍꯨ ꯊꯥꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯁꯤ ꯒ꯭ꯔꯥꯎꯟ ꯋꯥꯇꯔꯅ ꯆꯤꯡꯈꯠꯂꯅꯤ ꯑꯗꯨꯒ ꯒ꯭ꯔꯥꯎꯟ ꯋꯥꯇꯔꯅ ꯂꯣꯏ ꯇꯧꯕ ꯉꯥꯛꯇꯅꯤꯀோ ꯑꯗꯨꯝ ꯁꯤ ꯌꯦꯡꯕꯤꯌꯣ ꯒ꯭ꯔꯥꯎꯟ ꯋꯥꯇꯔ ꯉꯥꯛꯇꯅꯤ ꯁꯤ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟ ꯏꯁꯤꯡ ꯈꯣꯡꯒꯤ ꯏꯁꯤꯡ ꯑꯗꯨꯅ ꯑꯝꯇ ꯇꯧꯕ ꯅꯠꯇꯦ ꯒ꯭ꯔꯥꯎꯟ ꯋꯥꯇꯔꯅ ꯃꯈꯥꯗꯒꯤ ꯆꯤꯡꯈꯠꯂꯒ ꯂꯧꯎ ꯁꯤꯡꯎꯕ ꯁꯤꯅꯤ ꯃꯣꯏꯒꯤꯗꯤ ꯏꯁꯤꯡꯒꯤꯗꯤ ꯈꯔ ꯋꯥꯏ ꯁ꯭ꯋꯥꯏꯗ ꯍꯥꯏꯕꯗꯤ ꯃꯣꯏ ꯏꯁꯤꯡꯒꯤꯗꯤ ꯃꯣꯏ ꯒ꯭ꯔꯥꯎꯟ ꯋꯥꯇꯔ ꯅꯠꯇ꯭ꯔꯒꯗꯤ ꯑꯇꯣꯞꯄ ꯁꯣꯔꯁꯁꯦ ꯂꯩꯇꯦ ꯄꯥꯛꯅ ꯁꯤꯗ ꯂꯩꯔꯤꯁꯤ ꯒꯦꯍꯨꯅꯤ ꯁꯤꯗ ꯂꯩꯔꯤꯕ ꯉꯥꯁꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯚ꯭ꯌꯨꯁꯦ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯊꯤ ꯐꯖꯩꯀꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯁꯨꯝ ꯁ꯭ꯋꯥꯏꯗ ꯂꯩꯕꯅꯤꯅ ꯁꯨꯝ ꯉꯥꯏꯍꯥꯛ ꯋꯥꯛꯀꯤꯡ ꯑꯣꯏꯅ ꯁꯨꯝ ꯊꯣꯛꯂꯛꯄꯅꯦ ꯌꯦꯡꯁꯦ ꯚ꯭ꯌꯨꯁꯦ ꯌꯥꯝ ꯐꯖꯩ ꯀꯃꯥꯏꯅ ꯂꯩꯕ ꯍꯥꯏꯕꯨ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯁꯨꯃꯥꯏꯅ ꯀꯣꯂꯦꯖ ꯈꯔ ꯀꯥꯔꯅꯤ ꯑꯗꯒꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯂꯝꯕꯤ ꯉꯥꯏꯍꯥꯛ ꯆꯠꯄ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯄ ꯁꯨꯝ ꯃꯉꯥꯏꯔꯦ ꯑꯩꯈꯣꯏꯅ ꯂꯩꯕ ꯍꯥꯏꯕꯨ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯣꯏꯁꯤꯗꯒꯤ ꯈꯔ ꯐꯒꯠꯄ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒ ꯌꯦꯡꯅꯕꯗ ꯂꯝꯕꯤ ꯊꯣꯡꯁꯤꯃꯗꯤ ꯌꯥꯝ ꯐꯔꯦ ꯍꯥꯏꯕꯗꯤ ꯂꯧꯕꯨꯛ ꯂꯝꯕꯤ ꯑꯣꯏꯔꯒꯁꯨ ꯌꯥꯝꯅ ꯇꯨꯔꯦꯗꯅ
labuk lambi ni haiba wani se sumai adum lai aina hele ekpadagi hin lai amne ai sida sahi ahum muk hanjala ai sida lai ekpada lambi sumai adum lai adana tawbi ko adagi sida moi di uwa sam thai labuk da koi salani aduga uwa sumai lai ado akoi du adugumba lai tre lamhang oraga de koi na mu lamhang ko thamgre aduga sida na mu lamhang oraga su uwa thajalu sini apa nih? Usiak nung badan tung lại đây. Làm gì ăn sọc lại này có mi mà na, làm gì phải xem sọc lại này. Ta si he mọi người phát thảo đi tục qua hai tại đây. Sẽ lấy cái gì huy nào mà sao huy mà street dog hả tên này có. Mà sẽ lôi vào siêu này giàu vậy thôi. Anh em mình street dog hả tên này. Huy mà sắp phát ra rồi làm giàu quá. Hai bên đi. Cái nó tàu vào cái tại đây. Coi cái nó quạt lại đấy. Rồi huy mà sắp phát ra rồi giàu thì nó tay kiếm nó tay. Koi na sida lai ramani ko dega koi je loi ramaga to om bai tar adun nga sai de goli do sai gi ko gi labu ka smai lai ba kini ko na si gi di sida video lo share ge adega makha tarak pada ma'am koi gi makha tar ko video su dum yi na bi da mak subscribe to bro adega makha ta ba video yang ina se support to bio ado matung da dum regularly ꯑꯩꯈꯣꯏꯒꯤ ꯍꯞꯇꯥ ꯑꯃꯗ ꯚꯤꯗꯤꯑꯣ 2 3 ꯊꯥꯒꯠꯆꯔꯛꯀꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯕꯥꯏ